Good morning, ma'am. Nungsa kusa se sathina sa dori ngarang so yam sathina sa ki yam sathina wa ki bani atuga ina laidup thalor ba matung chalon ba so loire adu matung da aina house skin care tawge tawbani ba ko sa skin care se tawthoge ahan bada aina serum khara lawraga taijare atugi matung da aseki moisturizer se mo mutairake ado skin care tawbasisu yam batau tai ko adona skin care tawbasisu thado oidabani skin care sisu tawdragadi akoi mai se sokchala idana ko aduga sunscreen sidi yam batau tare saba matamda ado sunscreen su khara lawraga taijare ba ko ado lorega ai house cha thakna ba tawdoini myam ai house ngasi ki breakfast se bread ka butter ga cha ga tawraga tha ani ba ko asise chaba loiraga muk aida house chak thongba khotba tawurdrobani ado angang su yawbane chak se sa thongdok pasina wai sange ba ko angang kapsalaktrungai da aduduna chak thongdok urani cha se thakpa loiraga mo myam house ai chak ising sawre ba ko aduna ching se sujanjare ado ngasi se sabni da achamba oina thongge tawbani kangsoi gumba ma ko saraga di thaw gumba se mu chaning de ko aduga myam ai makhata na some video se uchara age Ma'am, nupi duty say yami ko the mower gonna hear the inner responsibility. Yami hai tare mower bede mama mower bede amu kenda henkala ini ko responsibility se ko chin basu henkala to ba ma'am ayuki sak thong ba jana pena loire macha se ru jabire sa se sai ko to na ba tam mang so gun bedina sa lu ja thok pire masiti kharangan na sa tong re to mi sita ya pa masiti nupi ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯌꯥꯝ ꯀꯥꯟꯅꯕ ꯑꯃ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯤꯡꯃꯤꯟꯅꯔꯤꯁꯤ 2025ꯅꯤ ꯆꯍꯤꯁꯦ ꯆꯠꯈꯤꯕꯁꯨ ꯈꯪꯍꯧꯗꯦ ꯅꯠꯇ꯭ꯔꯥ ꯆꯍꯤꯁꯤꯅ ꯁꯨꯝ ꯆꯠꯈ꯭ꯔꯤꯉꯩ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯍꯟꯅꯨꯔꯛꯇꯣꯏꯅꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯦꯟꯅ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯎꯁꯋꯥꯏꯐꯄꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯖꯣꯕ ꯇꯧꯕ ꯅꯨꯄꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯁ꯭ꯇꯨꯗꯦꯟ ꯑꯃꯕꯨ ꯑꯣꯏꯔꯣꯀꯣ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯣ ꯏꯁꯥꯒꯤ ꯈꯟꯕꯗ ꯍꯦꯟꯅ ꯃꯌꯥꯝ ꯈꯟꯕꯅ ꯍꯦꯜꯂꯛꯄ ꯃꯇꯥꯡꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯈꯟꯕꯅ ꯋꯥꯠꯄ ꯃꯇꯥꯡ ꯑꯃꯁꯨ ꯂꯥꯛꯏꯕꯀꯣ ꯇꯥꯏꯝ ꯄꯤꯕ ꯉꯝꯗꯕ ꯍꯥꯏꯅ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯌꯨꯝ ꯈꯨꯗꯤꯡꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯇꯧꯅꯔꯤꯁꯦ ꯅꯣꯡꯉꯥꯜꯂꯛꯀꯅꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟꯅ ꯇꯧꯅꯤ ꯃꯌꯥꯝ ꯄꯤꯖ ꯄꯤꯊꯛ ꯇꯧꯅꯤ ꯑꯃꯨꯛ ꯂꯣꯏꯁꯤꯟꯒꯅꯤ ꯅꯠꯇ꯭ꯔꯥ ꯄꯣꯊꯥꯕꯕꯨ ꯁꯪꯉꯛꯇꯕ ꯃꯇꯥꯡ ꯍꯥꯏꯕꯗꯣ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯄꯣꯊꯥꯕꯕꯨ ꯁꯪꯗ꯭ꯔꯕꯅꯤꯅ ꯏꯁꯥꯒꯤ ꯀꯦꯌꯔ ꯂꯧꯕꯁꯦ ꯂꯧꯅꯤꯡꯉꯛꯇꯕ ꯃꯇꯥꯡꯁꯨ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯏ ꯃꯊꯛꯇ ꯑꯉꯥꯡ ꯆꯦꯟꯕꯕꯨ ꯑꯣꯏꯔꯣ ꯑꯉꯥꯡ ꯂꯩꯕꯕꯨ ꯑꯣꯏꯔꯣ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯍꯥꯏꯁꯤꯁꯨꯀꯣ ꯌꯥꯝꯅ ꯑꯉꯥꯡꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯁꯨ ꯌꯥꯝ ꯆꯥꯎꯅ ꯑꯃ ꯂꯥꯛꯄꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯣ ꯌꯥꯗꯕꯅꯤꯅꯀꯣ ꯏꯁꯥꯒꯤ ꯀꯦꯌꯔꯁꯤꯅ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯊꯝꯕ ꯃꯇꯥꯡ ꯂꯥꯛꯏ ꯈꯤꯇꯪ ꯄꯣꯊꯥꯅꯤꯡꯉꯁꯨ ꯄꯣꯊꯥꯕ ꯐꯪꯗꯕ ꯑꯗꯨꯒꯤ ꯄꯣꯊꯥꯔꯒꯁꯨ ꯁꯨꯛꯃꯦꯟ ꯃꯥ ꯇꯥꯗꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯂꯣꯏ ꯈꯪꯉꯝꯒꯅꯤ ꯑꯁꯤꯁꯦ ꯀꯥꯜꯂꯒ ꯂꯥꯛꯄꯗꯤ ꯑꯝꯇ ꯌꯥꯎꯗꯕꯗꯨꯗꯀꯣ ꯑꯁꯤꯁꯦ ꯐꯦꯁ ꯇꯧꯕ ꯃꯤꯅ ꯂꯣꯏ ꯈꯪꯉꯝꯒꯅꯤ ꯌꯥꯝꯃꯨꯛ ꯋꯥꯏ ꯍꯥꯏꯕꯗꯣꯀꯣ ꯍꯥꯏꯕꯗꯤ ꯈꯤꯇꯪꯗꯤ ꯇꯧꯕꯗꯗꯤ ꯌꯥꯝ ꯆꯥꯎꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯅꯤ ꯍꯛꯆꯥꯡꯒꯤꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯐꯔꯒꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁ꯭ꯀꯤꯟꯒꯤꯕꯨ ꯑꯣꯏꯔꯣ ꯍꯦꯜꯊꯀꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯂꯨꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯏꯟꯇꯤꯃꯦꯠ ꯍꯥꯏꯖꯤꯟꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯌꯥꯝ ꯁꯦꯜꯐ ꯀꯦꯌꯔ ꯗꯦ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯅꯤꯡꯁꯤꯡꯍꯜꯂꯦꯕꯀꯣ ꯏꯁꯥꯒꯤ ꯀꯦꯌꯔ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯌꯦꯡꯁꯤꯟꯕꯤꯕ ꯍꯥꯏꯕꯁꯦꯀꯣ ꯏꯁꯥꯅ ꯏꯁꯥ ꯌꯦꯡꯁꯤꯟꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ ꯑꯗꯨꯅ ꯏꯁꯥ ꯍꯥꯟꯅ ꯌꯦꯡꯁꯤꯜꯂꯒ ꯃꯇꯨꯡꯗ ꯃꯌꯥꯝꯗꯣ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅꯤ ꯁꯦꯜꯐ ꯀꯦꯌꯔꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯑꯩꯈꯣꯏ ꯄꯔꯁꯅꯦꯜ ꯍꯥꯏꯖꯤꯟꯁꯤꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯔꯠ ꯑꯃꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯃꯦꯠ ꯑꯦꯔꯤꯌꯥꯁ ꯂꯨꯅ ꯅꯥꯟꯅ ꯊꯝꯕꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯍꯦꯟꯖꯟꯅ ꯂꯨꯅ ꯈꯟꯖꯤꯜꯂꯨꯗꯕ ꯅꯠꯇ꯭ꯔꯒꯅ ꯑꯂꯥꯟꯕ ꯃꯑꯣꯡꯗ ꯇꯧꯕꯤꯕꯁꯨ ꯃꯌꯥꯝꯅ ꯌꯥꯎꯋꯦꯕꯀꯣ ꯈꯪꯗꯗꯅꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯔꯦꯖꯔꯅ ꯇꯧꯕꯗ ꯁꯣꯛꯄ ꯈꯣꯠꯄ ꯌꯥꯎꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯐꯦꯛꯁꯟꯒꯨꯝꯕ ꯊꯣꯛꯍꯜꯂꯦꯕꯀꯣ ꯑꯗꯨꯒ ꯋꯦꯛꯁꯤꯡ ꯇꯧꯕꯁꯤꯗꯤ ꯌꯥꯝ ꯅꯥꯏ ꯃꯌꯥꯝꯁꯨ ꯈꯪꯅꯔꯤꯗꯨꯅꯤ ꯋꯦꯛꯁꯤꯡꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯅꯥꯕ ꯐꯥꯎꯕꯗꯣꯀꯣ ꯑꯗꯨꯒ ꯑꯃ ꯍꯧꯔꯛꯄꯒꯤ ꯇꯦꯟꯁꯟ ꯑꯃꯃꯨꯛ ꯂꯥꯛꯏꯀꯣ aduna miyamda aina everteen bikini hair remover creme se mayamda share tawjarakpani asina especially design tawi sensitive skin area gi oina bikini line amadi underarms ki asina 100% natural chamomile extract oi hair remove fajana tawgani yamna smooth oigani yamna shengba mawongda hair smell su oidabida hakachabu su oiroi amadi irritation gomba su oiro unwanted hair do gently remove tawi am smooth oini tension kaimta laitana ꯌꯥꯝꯗ ꯑꯩ ꯍꯧꯖꯤꯛ ꯑꯟꯕꯣꯛꯁ ꯇꯧꯔ ꯎꯠꯆꯔꯛꯀꯦ ꯌꯥꯝ ꯑꯁꯤꯗꯅ ꯀ꯭ꯔꯤꯝꯗꯨ ꯂꯩꯖꯔꯦ ꯁꯨꯃꯥꯏꯅ ꯑꯃ ꯌꯥꯎꯔꯛꯑꯅꯤ ꯑꯁꯤꯗꯅ ꯄꯦꯆꯦꯁ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯒ
Sidana point size isu ani khak smai yaubira ani ko ꯃꯌꯥꯝꯗ ꯑꯩ ꯍꯧꯖꯤꯛ ꯇꯧꯔꯒ ꯎꯠꯆꯔꯛꯑꯒꯦ ꯑꯩ ꯈꯨꯠꯇ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦꯕꯀꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯦꯔꯤꯌꯥꯁꯤꯗ ꯑꯁꯤꯒꯤ ꯀ꯭ꯔꯤꯝꯁꯦ ꯈꯔ ꯂꯧꯕꯤꯔꯒ ꯇꯩꯕꯤꯔꯣꯕꯀꯣ ꯑꯗꯨꯒ ꯄꯦꯆꯦꯁꯇꯨꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯅꯥꯟꯕꯤꯔꯣ ꯃꯌꯥꯝ ꯍꯧꯖꯤꯛ 5 minutes ꯊꯝꯕꯗꯣ ꯁꯨꯔꯦꯕꯀꯣ ꯑꯁꯤ ꯑꯩꯅ ꯒ꯭ꯂꯥꯁꯁꯤꯗ ꯏꯁꯤꯡ ꯈꯔ ꯂꯧꯖꯔꯦꯕꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯀꯣꯏꯟ ꯁꯥꯏꯖ ꯇꯤꯁꯨ ꯍꯥꯞꯄꯤꯔꯛꯄꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯥꯗꯖꯔꯒ ꯁꯨꯃꯥꯏꯅ ꯆꯥꯎꯊꯣꯔꯛꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯀꯣꯏꯟ ꯁꯥꯏꯖ ꯇꯤꯁꯨꯁꯦ ꯄꯦꯛꯁꯤꯗꯗꯤ ꯑꯅꯤꯈꯛꯇꯪ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯑꯁꯤꯁꯦ ꯂꯩꯇꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯐꯤ ꯑꯁꯦꯡꯕ ꯑꯃꯣꯟꯕ ꯀꯣꯇꯟ ꯐꯤ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯗꯨꯅ ꯇꯩꯊꯣꯛꯄꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯄꯦꯆꯦꯁꯅ ꯇꯧꯅꯤꯡꯉꯁꯨ ꯄꯦꯆꯦꯁꯅꯁꯨ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯁꯤꯒꯤ ꯇꯤꯁꯨꯁꯦ ꯀꯪꯅ ꯁꯨꯝꯗꯣꯛꯄꯤꯔꯒ ꯇꯩꯊꯣꯛꯇꯣꯏꯅꯤ ꯑꯁꯨꯃꯥꯏꯅ ꯂꯩꯔꯦ ꯇꯤꯁꯨꯁꯦ ꯏꯁꯤꯡꯗ ꯁꯨꯃꯥꯏꯅ ꯄꯨꯛꯊꯣꯔꯛꯄꯗꯒꯤ ꯑꯁꯨꯃꯥꯏꯅ ꯄꯥꯛꯂꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯩꯊꯣꯛꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯅꯥꯟꯕꯗ ꯑꯁꯨꯃꯥꯏꯅ ꯌꯥꯝ ꯂꯥꯏꯅ ꯀꯣꯛꯂꯛꯑꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯅꯥꯁꯨ ꯅꯥꯗꯕꯤꯗ ꯀꯨꯏꯁꯨ ꯀꯨꯏꯗꯕꯤꯗ ꯑꯩꯈꯣꯏꯅ ꯑꯦꯃꯔꯖꯦꯟꯁꯤꯗ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯠ 5 minutesꯇꯪ ꯊꯝꯃꯒ ꯑꯁꯨꯝ ꯑꯩꯈꯣꯏꯅ ꯇꯨꯍꯥꯎ ꯀꯣꯛꯊꯣꯛꯄꯤꯕꯁꯦ ꯌꯥꯔꯦ ma'am asise sumaina tethokpiba loiraga fazana mu ising achambana fazana chamthokpiyobako loire yam laina hoji isu ising chamana chamtho matungda muchar ꯃꯌꯥꯝ ꯆꯥꯝꯊꯣꯛꯄꯁꯨ ꯂꯣꯏꯔꯦ ꯏꯁꯥꯒꯁꯦ ꯈꯪꯌꯥꯡ ꯌꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯕꯤꯐꯣꯔ ꯑꯥꯐꯇꯔ ꯎꯠꯆꯔꯛꯀꯦꯀꯣ ꯑꯁꯤꯗ ꯂꯩꯔꯦ ꯑꯁꯣꯠꯀꯤ ꯔꯥꯏꯠ ꯁꯥꯏꯗꯀ ꯂꯦꯐ ꯁꯥꯏꯗꯀ ꯈꯦꯠꯅꯕꯁꯦ ꯂꯦꯐ ꯁꯥꯏꯗꯁꯤꯗ ꯈꯤꯇꯪꯇ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯅꯥꯟꯅ ꯎꯗ꯭ꯔꯥ ꯑꯗꯣ ꯔꯥꯏꯠ ꯁꯥꯏꯗꯁꯤꯁꯨ ꯌꯥꯝꯅ ꯇꯨꯍꯥꯎ ꯍꯧꯕꯗꯣ ꯑꯣꯏꯗꯕꯅꯤꯅ ꯌꯥꯝ ꯀꯟꯅꯗꯤ ꯈꯪꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯈꯦꯠꯅꯕꯗꯤ ꯈꯪꯕꯅꯤ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯒ ꯎꯠꯆꯈ꯭ꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦꯕꯀꯣ ꯃꯇꯝꯁꯨ ꯀꯨꯏꯅ ꯆꯪꯗꯕꯤꯗ ꯃꯌꯥꯝꯁꯨ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗ ꯈꯪꯒꯅꯤ ꯑꯗꯨꯒ everteenꯒꯤ bikini hair remover cream ꯑꯁꯦ intimate areasꯨ hygiene ꯑꯣꯏꯅ ꯂꯩꯍꯟꯒꯅꯤ ꯑꯗꯨꯒ infection ꯑꯣꯏꯕꯗꯒꯤ riskꯁꯨ ꯌꯥꯝ ꯋꯥꯠꯍꯟꯒꯅꯤꯕꯀꯣ ꯑꯁꯤꯒꯤ self care day ꯑꯁꯤꯗ ꯑꯅꯧꯕ ꯑꯃ ꯍꯧꯃꯤꯟꯅꯁꯤ ꯏꯁꯥꯒꯤꯁꯨ ꯃꯇꯝ ꯄꯤꯕꯤꯁꯤ ꯏꯁꯥꯒꯤ ꯋꯥꯈꯜ ꯍꯛꯆꯥꯡ ꯑꯃꯗꯤ ꯁ꯭ꯀꯤꯟꯒꯤ ꯄꯨꯟꯅ ꯀꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯅ ꯃꯌꯥꯝ intimate hygiene ꯑꯣꯏꯅꯗꯤ choose confidence choose comfort choose everteen self care ꯁꯦ luxury ꯅꯠꯇꯦ ꯑꯁꯤꯁꯦ ꯃꯔꯨ ꯑꯣꯏꯕꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯆꯪꯉꯒ order ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯤꯖꯤꯟꯅꯕꯤꯔꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯥꯟꯅꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯃ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯍꯥꯏꯕꯤꯔꯝꯃꯣ